थेंनगदौरिसे कुकी नते भारत की लान मिसिंग अखोइना थेंनदोइसे कुकी दी सुमाइना लोइसनगदबा नते कुकी लोइसनगदबा तोंगाना अखोइ खतंगना लोइसनगदबनी मोइना कुकी nga aga thamanba yade maitaina tora tugai mai tharappa imphalda mi sidora kanda moi khompham matam pumba han bokane ba aduna akhoi gidi bharat ngam thokna ba natana akhoi de lambi leite akhoi hatna ba su siam sa si aduga akhoi ningtamba setana lahongna ba pholau oina lahourase ningtamba talhogda taragadi bharat na sungta tararon moina khwaida kiba demand se merger agreement ka ningtamba gane ba aduna separate administration ta kadi moi yam tari state ut kai kadi kuki ngang na han tholaga yam ta bani na tajara sanu adui taragadi sigi manipur gi manungi wari se akhoi siri kona lo shanajarage akhoi ningtamba hana lawjarage manipur merger agreement ki waroi sin se akhoi loisan si aduga manipur da bharat ki tiban da kana kana laiba pami mapa da kana kana laiba pami haiba se vote tawna si haidan United Nations kauraga international watch bodies mayam kauraga manipur monitor tohalaga thammaga manipur da bharat ta tiningba kanano tiningda kanano haiba se akhoi yengthokna rasi haina adu bhogi thak ta akhoi ngam thokna ba masangi ima sing isili naukse